Akasvani Imphal Ketrimayum Chitrabhanu na pau pazari ahan badamaru eba pau Emsun hairi maming tegi oina chanhan ba ILP na mitop sing changsalakpagi matangda nungnangliba sing kohan bangamdri Manipur hoji fawada COVID dose lakunipan lising teranito hena kaukre amasung levas da Ayushman Bharat Health and Wellness Center singi kutangda nongmada Sanjivani teleconsultation lakhum hena pangthupangamkre Emsu na hairi maming tegi oina chanhan ba ILP na mitop sing sangsalakpagi matangda nungnangliba sing kohan bangamdri Imphal ngarang pangthokiba Emsu gi nifunitoy suba mikap topa numit palanda mahiro loop asigi president Hovizam Salam ba maitina wafumasi fungdokibani mahangna hai raza asida mitop sing sangsalakpagi hozik odiba phibam masi yamna kumna yangshin batangai fade mitop sing sangsalakpagi wafumasi yamna lumna loduna matik chaba thabak pakal hatrabadi lamdam asida leiriba yelomi singi tungi laibakta akaiba lakani Manipur Bulletin yelomi puruk kudimagna amatoina punsinaduna yelomi kananaba khongjang sangsinba matam oire English machama parmarfugi April 13 lamdam sidegi mitop miancha sing tanbegi ihoda lekhidraba poshambam lukhoi amasung huidrom loken buning singduna tharom asi chehi kudingi emsuna pangthokna lagli Thorum aduda emsugi hana thawpuramba luchingba kaya yauna tongan tongamba civil society organizations singi luchingba singsu saruk yakhi Manipur hoji fawada COVID dose lakunipan lisang teranito hena kakre masing manungda ahanba dose laktara mga lising yang kay mapan hena yauri precaution dose lising humbudra chani sumna taret kakre Raza si dangarang nong na COVID-19 positive oiba miyo taruk tena kipgalona na positive oiba ki chang chada ani dasmik taruk oiki housing active case yang kay taret lady aduga leina segi nawa fagalapagi chang na chada mafudra nipan dasmik mari amani Mukhyamantree Nongthombam Biren Singh amasung Mahut Mantri Kem Chana Luchingduna Imphal Sahar Bulu Nanba Sahar ama ohana ba lokliba khongthang gi saruk amoina Imphal Municipal Corporation gi caretaker Mayor L location na Luchingduna ngarang lamfel pata leba supermarket ta fadahudi sing sengdokre tharomdu da wangang badosri location hai kanagumba na fatahudi local kadaba NGO singna matam chana amor akai sing lokot pa laktrabadi IMC gi Deputy Sanitation Officer natraga Mayor da pau phobira o amot akai mafam chana lotion bagi matang da miyam na punna vap taminadrabadi Imphal Sahar lulna na thambada kudong chadba kaya mayok nagani tabiriba pawasi Akasvani Imphal dagini Kendra gi Haksam Mantri Dr. Mansukh Mandavian hairi Ayushman Bharat Health and Wellness Center singi kuthangda nongmada Sanjivani teleconsultation lak hena pangthukpangamkhre Ayushman Bharat Health and Wellness Center hogdokibagi marishuba kumon thoromda Kendra gi Haksal Mantri Dr. Mansukh Mandavian teleconsultation gi khudongjab asi hogdokibani tharomdu da wangang badasri Mandavian hai lakliba matam khara asida Health and Wellness Center singna leba sigi Haksal gi lamda chaun on ba purak lagani leba sida hojufa wada Health and Wellness Center lak amali sing teratret mathok tauri mantri na hai Sanjivani teleconsultation gi khuthangda micham miyamna leba sigi maming leraba doctor sindegi poktak lobo yagani Pradhan Mantri Narendra Modi numit humni gi khongchetanga si Gujarat da chatkani magi khongchet manungda tongan bachako thorangi project kaya jatra hungani amasung sangagani Pradhan Mantri na ahan badanga si Gandhinagar da labor school singi command and control center da chatkani Banskantha Jilagi Bansus Dairy Sankul da paket kadaba tongan ba chako thorangi project kaya hayeng Pradhan Mantri na jatra hungani Sri Modi na Jamnagar da sagadaba WHO Global Center for Traditional Medicine gi jatra su hungani Mauritius के प्रधानमंत्री प्रवीण कुमार जगनाव नुमित इपानी के वार खोंगसे तंगरंग लेबा असदा थुंगले प्रधानमंत्री नरेंद्र मोदी ना बाटन तोपदे की वारत लाकलिबा श्री जगनाव ना महा के लोइना भी कोविड जगनाव अमसुंग अवमथा की म्यूट कांगबु अमगा लोइने रखी श्री जगनाव ना हेंग जमनागर पंगथोकदबा WHO ग्लोबल सेंटर फॉर ट्रेडिशनल मेडिसिन अमदी थासी की कुंदा गांधीनगर पंगथोकदबा ग्लोबल आयुष इन्वेस्टमेंट एंड इनोवेशन समिट वार की प्रधानमंत्री गलोइने ना सरुक यामिनागने Magi khongchapman Drasri Jagnawna Banarasi desu chetkani Kendra ki information amasung broadcasting mantri Anurag Thakur hairi Kendra Sarkar gi Tezas program ni makhada khut sahare ba miyo lising kuntra lakleba numit kharani asida United Arab Emirates ta thagani
Mumbai du hunar har hawdul oduna Sri Thakuna leba sigi artisans sing amasung khutsa haiba myo sing na makhoi gi pothok sing OTT gi platform gi khuthang da puthok na ba hai hi masina makhoi gi pothok sing mapan lebak sing da thadok pada mating oigani mang hai hunar har na leba sigi pothok sing vocal for local onhan bada chawna mating oiri United Kingdom ki Pradhan Mantri Boris Johnson nimit inigi Virat Khongcheta tha asigi kunmatoi da thungnargani Mahapur Rashtrapati Bhavan da harau tam ongnaba sem sari tha asigi kungani to industry Johnson na Virat ki Pradhan Mantri Narendra Modi ga leba anigi mari gi matang da warisha nagani luchingba ani na lamdam lamdang gi oiba amasung maleng gi oiba wafung kya gi matang da su warisha nagani magi Khongchet man industry Johnson's Gujarat da su chetkani New Delhi dangaste gi Army Commanders Conference horagani Mipam masida leba sigi lanmi sing na thenari ba samasa sing amadi sing na repas sing thena nabigi matangda kumna khanai nagani numit mangani chathaga daba conference asida lanmi gi mukok thongba officer sing na ngangphai yaungna tongan ba lam kya da leba asida sing na repas sing thena bigi matangda hanni yengsingani ngangkhoi de infrastructure sangat pa yaungna lanmi gi thabak thorum sing modernization tongnan ba wafam su khanagani conference asigi manungda lanmi gi mukok thongba commander singa ngakshal mantri Rajnath Singh su warisha nagani ngasi fongba pause singi maru eba paugi dama hauzik Ngangom Kiran leire Kiran Thagachari Chitrabhanu All Manipur Students Union Sugi Realization Day Makeup Thok Punamit Palan Ngarang Pangtokhiba Delhi da Covid Kilaichit Hengalakpa amasung Chief Minister na Delhi da Pradhan Mantri Unana Bachatkhibagi pausingna ngasi phongba pausi ayambagi maru eba pausing oina phongnari Sana Lebakta Laingaki Employees Singi Pension Scheme na kakpikre MLA Singi na chatnari Public Servant Masel Nina Manaba Pension Scheme Chanahan Chumi Haiba Pensioner Singi Wapamna Pausia Sigahan Headline Tori PM Unarunaba CM Nalusingba Minister Mari Delhi the Tungkre Nangwasak Laukiba Minister Singi Portfolio Piba Tangtarabi Haiba Pau Amana Pausia Siganishiba Headline Tori Isel Express ta Manpower Watpana IMC na Tabuk Pangtok Pada Suba Kuro Ama Oire Haiba Caretaker Mayor Lokesor Wapamna Ahan Headline Tori Maming tigi oina piba ILP amadi thamoi sengdaba manbalenga ki mongsinga ILP chanaraba supukning laitadri haiba emsugi wapamna pauchi asigani suba headline tawri ponophamda nipunito suba makeup thokpunumit pangtokre maming tigi ILP ni nungaibi yadri haiba emsugi wapamna ahan headline tawri World Meeting Council gi plenary session pangtokre haiba pawamsu pauchi asiga han malamai de phongli Shanghai Express Manipuri da Hindi impose ki Nafis na Kongjang Changsin Kre, Hindi compulsory Ohenbagi Kongtang Aran Mani Haiba Herikon Wapumna Ahan Headline Tori. Delhi da COVID Chada Saunga Gi Changda Hena Sandor Klehaba Pau Amasu Pau Siasiga Han Balamai the phone. Naharol Gi Taudangda Manipur the Mitop Sing Lepton Hengalaki sitting Oudrabadi Yalumi Sing Kankul Mutkiba Yabagi Pium Lak Lagani Haiba M Sugi Wapumna Ahan Headline Tori. Interstate Bus Terminus Imphal Mapu Pandre Yangshin Binabulai Tehaba Pawamana Pausia Sigi Anchor Kalam the phone. Irai Bakta Mipum Kunimana Isagi Hak Kangbagumna Todang Su Kanglabadi Imphal Sir Lu Nan Mungam Haiba Mayor Giwapum Amana Ahan Headline Tori. ILP Chanare Haiduna Pentok to Legada Bunate Miancha Singdigi Kananabu Kongjang Junction Saiba Emsugi President Chalambugi Wapumna Pausia Siganishu Headline Tori. Huyalan Pauda, ILP Maming Tagi Chanahanduna Center Giatang Inna Bohanabada, Mitop Sing Sangsilak Lep 3 Heba, Emsugi Wapamna, Ahan Headline Tori, April Tara Nepal, World Heritage Day, Manipurgi Historical Monumentum Sighting Mipum Ting na Kangan Pum Tok Tabra Heba Pauna, Senapati Gi Wilong, Megalithic Monument Ki Photo Konana Anishiba Headline Tori. Imphal Free Presta, DM University da Assignment Morta, Semester Gi Parikha Pangtopugi Oitokpi Yaba Pium Naiti Haina, University Asigi Vice Chancellor na Fondoki Wapamna, Ahan Balamai the phone. People's Chronicle da Rajasit Sanariba ILP System Penning I Oide Habem Sugopam Headline Tori, Sangha Express English ta, Hindi Imposition Gi Mayokta, Napisna, Delhi University the Kongjang Junction Kahaba Pauna, Ahan Headline Tori. Ganfu Melda NSN IM na NNPGs ki solution da yabungam loi haiba pauna maruyo pawina phongli Tamelong Times ta MLA Changhamlung Panmai na Tamelong JRO office ta chatuni yangshin kibagi pawnu phongli aduga champau chedana Indonaga pisto ki imagery AK Mishra ngasi Nagaland da laktuna wari sanagaduri haiba paw amasung di gangmai na none da lakhibagi paw sing maruyo pawina phongli Chitrabhanu Thagachari Kiran Aroiba da Maroiba Pau Amukhana
Emsu na hairi maming tegi na janan ba ILP na mitop sing jangsilak pagi matang na nungnang libo sing kohan bangamdri. Manipur da hojik fawal COVID vaccination dose la kunipan lising taranto hena kapre amasung levasi da Ayushman Bharat Health and Wellness Center singi kutang da nongmada e chanjivani teleconsultation la hum hena pangtok pangamkre Paul Rizari.